Khangembam Imphal Maibam Dwijamani na pau pazri ahanbada maruiba pau Security Force na Manipuri gi singa masung tamgi tongan ba mafam singda thibo humba amadi area domination tobagi thabak leptana sathari India me department hairi lagadoriba numit marini asida Manipuri yauna leibaga sigi awang thangba madi nongpok thangba sarukta leisil kungna thagani amasung Netaji Subhash Chandra Bose ki Sama Kunipan Suba Mapokuman Thoramga Mari Lenena Parakram Divas Lisingani Kunmanga Hayang Pangtokani Security Force na Manipur gi singa masung tam gi tongan ba mafam singda thibu humba amadi area domination tobagi thabak leptana sathari National Highway to Imphal Dimapur lambi amadi National Highway Kuntratare Imphal Jiribam lambi da mathang sina pot puba gari sahum nipan amadi sani tarani thoi security gi akan bangak sel thorangal wenena Imphal da puthorakre gari chathok sasinda aswai engam thoktana ba singna ba mafam singda security convoy thamduna akan bangak sel gi thorang paikali Manipur gi tongan ba jila singda checkpoint sama taruk hangdoktuna thamli adumaina mag mefa me pungi pau leite Security Force na Imphal West Jila gi lilong sajing awang leikai digi aina thingkraba RPF PLA gi miwai ama top khongnang khongdagi ngarang phare mangondagi mobile handset ama lupa lising ama samnga yauna wallet ama phangle atoba thodok amajana Security Force na KCP MFL gi miwai ama Mantri Pukri Bazar dagi ngarang phare mangondagi saka ani panma gari masa ama mobile handset ani lupa lising ama yauba wallet ama amasung Aadhaar card ama phangle Humbudra Taruk Suba Ganatantra Divas Thoramga Mari Lenena Masigi full dress rehearsal irai numita pangthokani full dress rehearsal amati nongmaijing numita pangthokadaba Ganatantra Divas Thoramga Mari Lenena gari satok sasinda awongba khara leiragani Rajya gi traffic control wing gi SP na thokpa cherola man hai singjamai phawraga lilongdagi haigalakpa gari singna pesum thonglom da chatkani moirang khomlom dagi lakpa gari sing kaisam thonglom da chatkani Mayang Imphal dagi Kaisampat tamna lakpa gari singna Titim line natraga Wahengbam Laikai rom da satkani Koirengai dagi khongnang ani karak lom da lakpa gari singna Dingku road natraga Assembly road da satkani Sanjen thong amadi Menu thong phawraga Imphal East lom dagi lakpa gari singna Lamlong thong Lawlaw bung Thumbu thong amadi Singjamai thong lom da satkani Uripok Kangsup road dagi flyover bridge phawraga lakpa gari singna Nagamapa lom da satkani New Kasar Rotagi Lakpa Gari Singna Kaisampa Natraga Nagamapa Lom da Satkani Tidim Rotagi Kaisampa Tamna Lakpa Gari Singna Wahengbam Laikai Natraga Mayang Imphal lambi da Satkani Khoyathong amadi Thangmai Ballom dagi LIC crossing Tamna Lakpa Gari Singna Nagamapa Lom da Satkani Khomal Lampag amasung MMTA dagi North AOC crossing lom da lakpa gari singna MMTA crossing dagi Melu thong lom da satkani adumaina mag VIP natraga emergency service singi oinadi athingba asida yauroi hairi Imphal gi DM College campus ta sathariba sahi gi combined training camp ta saruk yariba NCC cadet singda Assam Rifles na motivational lecture pi bigi thorama ngarang pangthokre cadet sing adubu lanmi gi sinphamda sangning bigi apam ba pona ba lecture program adu pangthokhi bani hairi tungda Assam Rifles ki makok thongbo official singa cadet singa wari watai sara bigi thorama masu pangthokhi Director General Assam Rifles Men and Women Polo Championship lisingani kunmangagi ngarang Imphal gi mapal Khangembam da sanaki bamesta Assam Rifles Men's Polo Team ena Universal Polo Club pu panjil tarani thoi omde thoi khre atopa me samadana Kongpal Polo Club Team B na Amir Kwakta Polo Club pu panjil tarahomdoi omde thoi ki nupi gi kanguptana singkhai hunba Polo Club na ibudo pakhangba Polo Club pu panjil taruk sunada thoi ki India me department hairi Lakatoriba numit marini asida Manipur yauna leibaga sigi awang thangba masung nongpok thangba sarukta leisil kungna thagani Uttar Pradesh di hayeng leisil kungna thagani hairi Bihar Rajasthan Nongsu Bengal Sikkim Jharkhand Odisha Assam Meghalaya Nagaland Manipur Mizoram amasung Tripura ta ayuk amasung numidangi matamda leisil kungna thagani Himachal Pradesh Jharkhand Haryana Chandigarh amadi Uttar Pradesh ta hayeng akhak arau yauna nong suraba yai hairi Tabiriba pawasi Khangembam Imphal dagini Netaji Subhash Chandra Bose ki Sama Kunipan Suba Mapokuman Thoramga Mari Lenena Zati Asina Maki Maphamda Ikai Khumnaba Utuna Parakram Divas Lisingani Kunmanga Hayang Pangthokani
Palan thorom asi magi pognafam lamdam Odisha gi katakta pangthokani. Numit humni sathagadaba thorom gi saruk ama oina culture mantraloina tongan ba thorom kaya seli. Odisha gi Mukhyamantri Mohan Charan Maji na thorom adu hayang hautokani. Magi pognafam lamdamda pangthokadaba thorom hautokpa numita magi mafamda kathokpa oina mahakna honajanaba kaya aduba miyamda khanganabagitamak museum amasu hangtokani. Netaji Subhash Chandra gi yumda jati gi masu ahumri phiral sekitkani masiga loina Barbati Forta pangthokadaba Parakram Divas thorom Pradhan Mantri Narendra Modi na video conferencing gi khutangda hutokani loina mahaki punsi wari takpa mela amasu hutokani thorom gi saruk amo aina sculpture workshop amasung layekpa sangdamna basu pangthokani hairi Kumja Lishingani Tara Mangagi January Kunithoi da Haudokiba Beti Basao Beti Parhao campaign ga mari lenna Lebagasida Sokanya Samriddhi account Koti Mari Han Hangtoklai Sarkar Hai scheme asigi makhada angang nupi masa singi mama mapa singla post office natraga bank branching da lupa sani yangkhain hangba account sing hangtokpani Sel thum mantralagi paun hai account sing asigi oina sarkar na sahi de lupa nipan paisa kun sendoi habli ngasi Sukanya Samriddhi Yojana hudoki ba sahi tara mapung phare lebaga sida leiriba nupi masa singna account hek hangdokpadagina maki account adu close tawdriba phawba scheme asi sanagani nupi masa amana account amakhaktamak hangba yahali Nongsu Bengal gi Arjikar Hospital da mahi tamlambi junior doctor amabu otnereba matungda tamthin hatkiba watok de senapa Sanjoy Roybu akhanaba court amana punchi super jail da leinaba phatok pikiba adugi mahuta sibegi cherak pibi haina Nongsu Bengal sarkar na Kolkata High Court taksili Rajigi Advocate General Kishore Dattana Kolkata High Court ki Division Bench ki Justice Devangshu Basab amasung Justice Sabar Rasirida Hiramasiga Marilena Taksinki Division Bench aduna Sarkar ki wafam adu khanagani haibegi ayaba pikhi Sid Humudra Leba Delhi Vidhan Sabha Mikhal da Mirep Satruk Marbudra Mapanna Lamba Taunaragani Mikhal Matang Thagi Mangata Pangtokani Board Masingna February Nipan Thigani Mirep Lisingama Samnga Kulumdoina Mirep Pisilaki Madugi Manungda Mirep Saripan Kun Marigi Mirep Sesing Yakitapani Ngasi Fongba Pause Singi Moroiba Pausingi Damak Hausik Khangembam James Leire James Thagachari Dwijamani Manipuri Statehood Day Tharom Pangtokhiba Wakhal Tanadaba Punamak Paminaraga Loisinsi Haiba Chief Minister gi wafam Governor na TV Control Program Review Tauba amasung Relief Camp ta miyam gi numit pangthokhibagi pauna ngasi phongba pause singda maruoiba paw oina phongnari Statehood Day ga mari lenana Prime Minister na yaifa paujel pirakre haina Ichel Express ta ahan headline tawduna phongli Sangai Express Manipuri edition da Wakhal Tanadaba Punamak Paminaraga Loisinsi Haiba Chief Minister na Statehood Day thorom da pangthokhiba wafam na ahan headline tawduna phongli Machinery sing season aduna lengoi kotpada tingbina ba leitrabra sengmai turel mapu pandre turel asigi ising pumnei neihanbana miyamda khudongcha ba mayokna hale haiba paw ama huyenlan pawda anishuba headline tawduna phongli kangtharakli ba pat sing hanagi phivamda hanjin hanbana akoibagi phivam phagat hanbada mating pangani haiba paw ama Imphal Free Press ki ahanba lamaida phongli Imphal da International Film Festival pangthoklagani haiba paw ama Sangai Express English edition da maru oiba paw oina phongli Governor na TV Control Program Review tawkre haiba paw ama Manipur News ki anchor kalam da phongli paw asi nahrol gi thodang da mass campaign chathaduna TV laina muthatnaba governor na khanghan khre haina ahanba lamai da phongli BSF ki chief Ravi Gandhi Manipur da laktuna security gi fivam yengsin khre haiba paw ama People's Chronicle da phongli Relief Camp ta miyam gi namit pangthokhibagi paw pongnafam paw cheda maru oiba paw oina phongli Manipur Mail da none da miyam gi namit pangthokre haina maru oiba paw oina phongli Ganfiu Mail da District Administration none na sinduna miyam gi namit pangthokre haiba paw ama phongli Rimspu Center of Excellence for Rare Disease oina sakhangkre haiba paw ama sanalebak ta headline tawduna phongli Senapati da National Road Safety Month Thauram Hogdokhibagi paw Hills Hornbill Express ta headline tawduna phongli Tamenglong Times ta Chief Minister na Luchingba Cabinet Team ama ngasi laktuna Project 38 ki ure uyung tamgani haiba paw ama headline tawduna phongli Dwijamani Aroibada maroiba paw muk Security Force na Manipur gi singa masung tam gi tongan ba mafam singda thiba humba mati area domination tobagi thabak leptana sathari India Met Department hairi
लाकतोरिबा नुमित मरीनी असिदा मणिपुर याउना लेबाग असिगी अवांग थंगबा मदी नोंपोक थंगबा सरुक्ता लेसेल कुंगना थागनी अमसुंग नेताजी सुभाष चंद्र बोस की साम 25 सुबा मपोक कुमन थौरमगा मरी लेना पराक्रम दिवस 2015 हयें पांगथोकनी पाउ लोइजरे।